ngasi ayuk pung 8 makhairom tabada Moreh da Kuki militant Singna attack chatharakpada Moreh police station gi SDPO CH Anand nongmaina panduna laikhidaba amadi nakal anida akan mamongda khuthokna bagi thogdok aduna maram oiraga IG thimthingna luchingba DIG Jogesandra Haubizam amadi Kakching SP Yaona Moreh Tamna Changkhiba state force ki team amadi AR gi team sing Bongyang amadi Sinam ki lonaba mapa Youbada Kuki militant Singna bom na chingba sizinaduna ambush chatharakpadagi Thauba Sidio gi personal mari asokapan nangkre Asokani di khara pibam lubadagi AR gi ambulance ta palel da laiba 26 sector AR camp phauba puraklaba matung Jevan hospital Kakching gi ambulance na Imphal gi Raj Medicity da pukhatkre ambush tarukpa da state security force amadi Kuki militant singi marakta akan bamong da athengba phauba khuthoknaki Moreh Tamna State Force ki amadi Assam Rifles ki gari kuntra Changkhiba additional SP operation Thobal Wangkhomba Okramchana luchingduna Changkhiba police team sing lambi gi athingba sing namkhaiduna Tengnopol leusinba ngamkhre adumoinamak lambi da panduna lehoba IG DIG gi team yauna gari da asokapan kaya yauba amadi lambi da gari yaraktabaga loinana mamsil lakpana maram oiraga athengbada gari tara mari handorakhibaga loinana IG Timthing DIG Jogesandra Thobal SP Sachidananda Kakching SP Bikram Naluchingbat police team singsu Palel police station Yaurakhre